ꯃꯌꯥꯝ ꯕꯣꯍꯥꯃꯨꯛꯇꯗ ꯀꯪꯂꯩꯔꯤ ꯐꯤꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁ꯭ꯇꯦꯐꯦꯟ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯒꯣꯃꯇꯤ ꯁꯪꯀꯔ ꯁ꯭ꯇꯦꯐꯦꯟ ꯖꯦꯕ꯭ꯔꯥꯁꯀꯤ ꯁꯛꯇꯝꯗ ꯁ꯭ꯃ꯭ꯔꯨꯊꯤ ꯄꯦꯟꯀꯔ ꯁꯤꯃꯥꯒꯤ ꯁꯛꯇꯝꯗ ꯃꯥꯏꯀꯦꯜ ꯊꯪꯒꯥꯊꯨꯔꯥꯏ ꯃꯥꯏꯀꯦꯜꯒꯤ ꯁꯛꯇꯝꯗ ꯍꯔꯤꯖꯥ ꯃꯦꯔꯤ ꯖꯣꯟꯒꯤ ꯁꯛꯇꯝꯗ ꯁꯥꯏꯀꯣꯄꯥꯠ ꯀꯤꯂꯔ ꯑꯃꯅ ꯃꯍꯥꯛꯅ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯥꯠꯂꯨꯔꯤꯕ ꯃꯤ 9 ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯑꯗꯨꯒꯤ ꯀꯣꯛ ꯑꯗꯨ ꯂꯩꯈꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯄꯨꯔꯛꯂꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯤꯊꯨꯟ ꯄꯜꯂꯥꯔꯖꯤ ꯔꯥꯏꯇꯔꯅ ꯃꯤꯊꯨꯟ ꯄꯜꯂꯥꯔꯖꯤ ꯒꯣꯃꯇꯤ ꯁꯪꯀꯔ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯍꯥꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯨꯚꯤꯁꯤꯒꯤ ꯍꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯐꯦꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯐꯦꯔꯤꯁ ꯋꯤꯜ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯐꯦꯔꯤꯁ ꯋꯤꯜ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯃꯉꯣꯟꯗ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯐꯪꯂꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝ ꯇꯧꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯃꯍꯥꯛ ꯐꯦꯔꯤꯁ ꯋꯤꯜ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯐꯦꯔꯤꯁ ꯋꯤꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯆꯍꯤ 10 ꯍꯧꯈ꯭ꯔꯦ ꯆꯍꯤ 10 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯆꯂꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯃꯊꯪ ꯑꯣꯗꯤꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯤꯅ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯅꯪ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯇꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗ ꯑꯣꯗꯤꯁꯟ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯗꯨꯝꯅ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯨꯂꯤꯁꯇ ꯆꯠꯀꯅꯤ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯝꯊꯣꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯇꯕꯨ ꯊꯥꯗꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯐꯔꯦ ꯑꯩ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯅꯪꯒꯤ ꯃꯔꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯑꯣꯗꯤꯁꯟ ꯂꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯃꯊꯪ ꯑꯣꯏꯅ ꯁꯦꯝ ꯗꯥꯏꯂꯣꯛꯇ ꯁꯦꯝ ꯁꯤꯆꯨꯋꯦꯁꯟꯗ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣꯗ ꯂꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯕꯨ ꯐꯤꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯅꯉꯣꯟꯗ ꯊꯥꯡ ꯄꯥꯏꯔꯒ ꯅꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯇꯦꯐꯦꯟꯁꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯑꯦꯛꯇꯤꯡ ꯇꯧꯕ ꯁꯥꯔꯝꯃꯤ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯇꯧꯔꯤꯕꯁꯤ ꯑꯦꯛꯇꯤꯡꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯐꯦꯟꯗꯤ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯕꯕꯠ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯗꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯊꯥꯡꯅ ꯊꯤꯟꯗꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕꯁꯤ ꯅꯨꯄꯤ ꯃꯁꯤꯡ 9 ꯁꯨꯖꯜꯂꯛꯂꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯤ 9 ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯅꯔꯛꯄꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯁꯨꯝꯅꯗꯒꯤ ꯃꯤꯁꯤꯡ ꯀꯦꯁꯅꯤ ꯂꯥꯛꯂꯤꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯖꯤꯜꯂꯛꯄꯗꯒꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯁ꯭ꯀꯦꯆ ꯑꯃ ꯃꯈꯣꯏꯅ ꯐꯪꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯁ꯭ꯇꯦꯐꯦꯟꯒꯤ ꯁ꯭ꯀꯦꯆ ꯑꯃ ꯐꯪꯂꯕꯅꯤꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯌꯨꯝꯗ ꯑꯁꯨꯝ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕ ꯍꯧꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁ꯭ꯇꯦꯐꯦꯟꯗꯤ ꯌꯥꯝꯅ ꯅꯩꯔꯗꯨꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯊꯧꯋꯥ ꯁꯥꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ 9 ꯑꯗꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄꯅ ꯈꯝꯇꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯡ ꯍꯥꯗꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯟꯐꯦꯁ ꯇꯧꯕ ꯂꯥꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯀꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗ ꯁꯤꯟꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯕ꯭ꯂꯤꯛꯇꯤ ꯃꯩ ꯍꯧꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯐꯦꯟ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯂꯤꯕꯅꯤꯅ ꯃꯤꯁꯤꯡꯁꯨ ꯃꯩ ꯍꯧꯗꯨꯅ ꯃꯍꯥꯛꯄꯨ ꯕꯤꯆꯥꯔ ꯇꯧꯗꯕꯤꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯔꯛꯈꯤ ꯀꯦꯁ ꯑꯁꯤꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯀ꯭ꯂꯣꯖ ꯇꯧꯈꯤꯗꯣꯔꯦ ꯃꯔꯝꯗꯤ ꯁ꯭ꯇꯦꯐꯦꯟ ꯃꯁꯥ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯁꯥꯅ ꯀꯟꯐꯦꯁ ꯇꯧꯖꯔꯕꯅꯤꯅ ꯃꯁꯤꯗ ꯍꯦꯟꯅ ꯊꯣꯏꯅ ꯊꯤꯖꯤꯟꯅꯤꯡꯉꯥꯏ ꯃꯔꯝ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯅ ꯈꯜꯂꯤꯕꯁꯤꯅ ꯁ꯭ꯇꯦꯐꯦꯟꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯍꯥꯛꯅ ꯃꯤ 9 ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤ 9 ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯦꯝꯅ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯟꯐꯦꯁ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁ꯭ꯇꯦꯐꯦꯟꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯗꯤ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯑꯣꯗꯤꯁꯟ ꯇꯧꯔꯒ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯍꯥꯏꯔꯛꯈꯤ
ꯑꯗꯨꯒ ꯗꯦꯠ ꯕꯣꯗꯤꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯗꯦꯠ ꯕꯣꯗꯤꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯄꯨꯔꯗꯨꯅ ꯖꯪꯒꯜ ꯑꯃꯗ ꯂꯪꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯪꯒꯜ ꯑꯗꯨꯗ ꯑꯩꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯠꯄ ꯃꯇꯝꯗꯗꯤ ꯖꯪꯒꯜ ꯑꯗꯨꯗ ꯑꯩꯅ ꯍꯨꯟꯗꯣꯛꯑꯝꯕ ꯗꯦꯠ ꯕꯣꯗꯤ ꯑꯗꯨ ꯂꯩꯔꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯥꯁꯤꯡ ꯑꯗꯨꯅ ꯆꯥꯊꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯔ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯐꯦꯟꯁꯨ ꯌꯥꯝꯅ ꯂꯤꯡꯅ ꯍꯥꯏꯔꯛꯈꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯍꯥꯛꯅ ꯍꯨꯟꯗꯣꯛꯂꯨꯏ ꯍꯥꯏꯕ ꯖꯪꯒꯜ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯗꯦꯠ ꯕꯣꯗꯤꯁꯤꯡ ꯑꯗꯨꯕꯨ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯗꯦꯠ ꯕꯣꯗꯤꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯂꯩꯔꯝꯂꯤꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯍꯥꯏꯕꯗꯤ ꯁꯅꯥꯒꯨꯝꯕ ꯕꯦꯒꯀꯨꯝꯕ ꯑꯃꯁꯨꯡ ꯂꯤꯞꯁꯇꯤꯛꯀꯨꯝꯕ ꯁꯤꯒꯨꯝꯕ ꯅꯨꯄꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯊꯦꯡꯅꯔꯝꯃꯤ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯃꯍꯥꯛꯅ ꯀꯟꯐꯦꯁ ꯇꯧꯖꯔꯕꯅꯤꯅ ꯃꯍꯥꯛ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄ ꯇꯥꯔꯦ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯖꯁꯅ ꯅꯨꯄꯤ ꯃꯆꯥ ꯃꯥꯄꯟ ꯑꯁꯤ ꯅꯪꯅ ꯍꯥꯠꯇꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯁꯨ ꯀꯔꯤꯝꯇ ꯃꯑꯣꯡ ꯍꯥꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯀꯣꯔꯠ ꯑꯗꯨꯗ ꯌꯥꯝꯅ ꯕꯤꯠ ꯂꯩꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯀꯣꯔꯠ ꯑꯗꯨꯒꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯀꯣꯛ ꯑꯁꯤ ꯆꯥꯛꯄ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯆꯍꯤ ꯑꯁꯤ ꯁ꯭ꯇꯦꯐꯦꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯍꯨꯏ ꯑꯃꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯁ꯭ꯇꯦꯐꯦꯟꯗ ꯍꯨꯏ ꯑꯁꯤꯕꯨ ꯌꯣꯛꯆꯔꯨꯔꯣ ꯍꯥꯏꯗꯨꯅ ꯄꯤꯊꯣꯔꯛꯈꯤ ꯃꯃꯥꯅ ꯁ꯭ꯇꯦꯐꯦꯟ ꯂꯧꯕ ꯂꯥꯛꯏ ꯁ꯭ꯇꯦꯐꯦꯟ ꯂꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯨꯏ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯨꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯄꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁ꯭ꯇꯦꯐꯦꯟꯅ ꯍꯨꯏ ꯑꯁꯤ ꯑꯩ ꯕꯕꯥ ꯎꯗꯅꯕ ꯂꯣꯠꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯖꯔꯝꯃꯤ ꯑꯃꯁꯨꯡ ꯌꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯖꯔꯝꯃꯤ ꯃꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯆꯥꯅ ꯍꯥꯏꯕꯗꯨ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯍꯨꯏ ꯑꯗꯨ ꯑꯗꯨꯃꯛ ꯄꯣꯔꯛꯏ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯍꯨꯏ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯝꯃꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯍꯨꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯤ ꯃꯄꯥ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯐꯦꯟ ꯍꯨꯏ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯖꯔꯝꯃꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥ ꯂꯥꯛꯏ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯝꯖꯦꯟ ꯌꯥꯝꯅ ꯌꯥꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯦꯊꯂꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯊꯂꯦꯇꯤꯛꯀꯤ ꯀꯦꯔꯤꯌꯔ ꯑꯗꯨ ꯈꯥꯡꯕꯊꯛꯇ ꯂꯣꯏꯁꯤꯟꯕ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯍꯧꯖꯤꯛ ꯄꯤꯇꯤ ꯇꯤꯆꯔ ꯑꯣꯏꯅ ꯂꯩꯔꯤ ꯃꯍꯥꯛꯇꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯒꯦꯝ ꯁꯥꯟꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯡꯉꯝꯗꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯩꯆꯥꯛ ꯑꯣꯏꯅ ꯄꯨꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯌꯨ ꯊꯛꯇꯨꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯀꯌꯥꯃꯔꯨꯝ ꯈꯥꯡꯉꯝꯃꯤ ꯃꯍꯥꯛ ꯌꯨ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯊꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯁꯤ ꯃꯍꯥꯛꯇꯤ ꯐꯪꯍꯧꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯇꯦꯐꯦꯟꯗ ꯃꯍꯥꯛꯅ ꯉꯝꯃꯛꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁ꯭ꯇꯦꯐꯦꯟꯕꯨ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯥꯝꯅ ꯇꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯑꯦꯛꯁꯔꯁꯥꯏꯖ ꯀꯌꯥꯃꯔꯨꯝ ꯇꯧꯍꯜꯂꯝꯃꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯄꯨꯔꯥ ꯇꯣꯔꯆꯔ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯄꯥꯗꯨꯅ ꯌꯨ ꯊꯛꯆꯜꯂꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯃꯥꯗꯨꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥꯁꯤꯁꯨ ꯇꯠꯇꯅ ꯐꯨꯕꯤ ꯇꯠꯇꯅ ꯑꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯃꯥꯗꯨꯁꯨ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯗꯨꯕꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯃꯄꯥ ꯂꯥꯛꯄ ꯃꯇꯝꯗ ꯍꯨꯏ ꯑꯁꯤꯅ ꯈꯣꯡꯉꯛꯄ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯈꯤ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗꯨ ꯃꯄꯥꯟ ꯊꯣꯛꯑꯗꯅ ꯍꯨꯏ ꯑꯗꯨ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯨꯏꯁꯤ ꯀꯅꯥꯅ ꯄꯨꯔꯛꯂꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯦꯜꯂꯛꯈꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯨꯏꯅꯥꯎ ꯆꯥꯗꯨꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯗ ꯃꯌꯨꯡ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯗꯨꯗꯤ ꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯍꯨꯏꯗꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯣꯝꯇꯠꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯦꯔꯤꯁ ꯋꯤꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯦꯔꯤꯁ ꯋꯤꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯐꯦꯔꯤꯁ ꯋꯤꯜ ꯑꯗꯨꯁꯨ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁꯇ ꯎꯪꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯐꯦꯔꯤꯁ ꯋꯤꯜ ꯑꯗꯨꯅ ꯃꯄꯥꯗꯨꯅ ꯅꯣꯛꯂꯗꯨꯅ ꯇꯣꯡꯗꯨꯅ ꯂꯩꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯦ ꯑꯗꯨꯒ ꯄ꯭ꯔꯦꯖꯦꯟꯒꯤ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯖꯦꯜ ꯑꯗꯨꯗ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯁꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯁꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯁ꯭ꯇꯦꯐꯦꯟꯗ ꯄꯤꯛꯆꯔ ꯈꯔ ꯎꯍꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯇꯦꯁ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯤꯃꯥꯅ ꯎꯠꯂꯛꯂꯤꯕ ꯐꯣꯇꯣ ꯑꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯕꯇꯔꯐ꯭ꯂꯥꯏ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯎꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯐꯦꯟꯅ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯁꯤ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯎꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯃꯥꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯤꯃꯥꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯃꯁꯤ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯣꯏꯁꯤꯟꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤꯁꯤ 2012ꯀꯤ ꯃꯇꯝ ꯑꯗꯨꯗꯅꯤ 12ꯀꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯤꯇꯤ ꯇꯤꯆꯔ ꯑꯣꯏꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯊꯝꯂꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯝꯂꯝꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯁꯥꯏ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯀꯤ ꯃꯆꯥꯅꯨꯄꯤꯅꯤ
ꯑꯗꯨꯒ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣꯗꯨ ꯂꯤꯛ ꯑꯣꯏꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯇꯣꯠꯈꯤꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯅꯨꯄꯤꯗꯨꯗꯤ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯐꯥꯎꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅꯁꯨ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯆꯥꯛꯄ ꯍꯦꯟꯃꯟꯗꯨꯅ ꯃꯍꯥꯛꯄꯨ ꯇꯞꯇꯥꯅ ꯐꯨꯊꯈꯤꯕꯅꯤ ꯃꯃꯥꯗꯨꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯒꯤꯗꯃꯛꯇ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯗꯨꯗꯤ ꯍꯟꯕ ꯂꯩꯇꯦ ꯃꯃꯥꯗꯨꯅ ꯃꯍꯥꯛꯅ ꯊꯤꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯈꯥꯡꯕ ꯌꯥꯕ ꯈꯪꯉꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯃꯃꯥꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯈꯟꯊꯕ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯣꯏꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯃꯃꯥꯗꯨꯁꯨ ꯆꯍꯤ ꯀꯌꯥ ꯃꯔꯨꯝꯗꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯤꯑꯣꯠ ꯃꯩꯁꯥ ꯃꯌꯥꯝꯗꯨꯁꯨ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯀꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯛꯂꯦ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯤꯡꯈꯤꯕ ꯕꯦꯀꯔꯤꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯕꯨ ꯄꯨꯔꯥ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯝꯈꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯆꯥ ꯊꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯗ ꯍꯤꯗꯥꯛ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯁꯤ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤꯕꯨ ꯁꯣꯟꯊꯍꯜꯂꯤꯕꯅꯤ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯍꯤꯗꯥꯛ ꯄꯤꯊꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯈꯤ ꯃꯗꯨꯒꯤ ꯁ꯭ꯇꯦꯐꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯥꯗꯨꯅ ꯑꯩꯕꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯧꯔꯛꯂꯦ ꯁꯪꯁꯥꯔꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯁꯤ ꯏꯆꯝ ꯆꯝꯖꯕꯗꯧꯅ ꯃꯌꯥꯝꯅ ꯎꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯤꯃꯥꯡꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯝꯔꯥꯖ꯭ꯌ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯃꯃꯥꯗꯨꯅ ꯁꯣꯐꯥꯗ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯆꯥꯛꯈꯨꯝꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯈꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯃꯁꯨꯡ ꯃꯤꯕꯨ ꯈꯣꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯍꯟꯈꯤ ꯃꯤ ꯍꯦꯛ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯁꯨ ꯁꯣꯐꯥꯗꯨꯗ ꯅꯤꯡꯊꯤꯖꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯅꯣꯛꯈꯤꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯁꯤꯟ ꯑꯗꯨ ꯑꯃꯨꯛ ꯎꯕ ꯐꯪꯂꯦ ꯃꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯐꯦꯔꯤꯁ ꯋꯤꯜ ꯑꯗꯨ ꯀ꯭ꯂꯣꯛꯋꯥꯏꯁ ꯑꯣꯏꯅ ꯎꯡꯂꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯋꯥꯅ ꯍꯥꯏꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯗꯨꯒꯤꯗꯤ ꯁꯤꯃꯥ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜ ꯊꯦꯡꯅꯔꯦ ꯃꯥꯏꯀꯦꯜ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯤꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯣꯠꯄ ꯃꯥꯜꯂꯤ ꯁꯤꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯃꯍꯥꯛꯅ ꯍꯥꯠꯂꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯠꯂꯝꯗꯕꯤꯗ ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯝꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯀꯦꯜꯗ ꯍꯥꯏꯔꯛꯈꯤ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤ ꯍꯧꯖꯤꯛ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯑꯃꯁꯨ ꯐꯥꯏꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯥꯃꯛꯅ ꯍꯥꯠꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯃꯥꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯅꯪ ꯑꯇꯣꯞꯄ ꯃꯤ ꯀꯌꯥ ꯃꯔꯝꯒ ꯊꯦꯡꯅꯔꯣ ꯎꯅꯔꯣ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯔꯝꯗ ꯅꯪꯅ ꯈꯪꯕ ꯌꯥꯕꯁꯤꯡ ꯂꯣꯏꯅ ꯈꯪꯖꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁ꯭ꯇꯦꯐꯦꯟꯅ ꯂꯩꯔꯝꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯃꯥꯏꯀꯦꯜꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯔꯤꯖꯜꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯤꯛꯁ ꯑꯣꯏꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯈꯔ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯤꯒ ꯈꯟꯅ ꯆꯩꯅꯗꯕ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯁꯤ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯕ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯌꯨꯗ ꯉꯥꯎꯗꯨꯅ ꯂꯩꯕ ꯃꯤꯅꯤ ꯈꯔ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯔꯝꯗ ꯍꯪꯉꯨꯕꯗꯅ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯌꯥꯝꯅ ꯆꯝꯖꯕ ꯑꯐꯕ ꯑꯉꯥꯡꯅꯤ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏꯀꯦꯜꯁꯨ ꯁꯨꯝ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯇꯦꯐꯦꯟꯒ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯃꯤꯊꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯀ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯤꯊꯨꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯈꯤ ꯃꯈꯣꯏꯅꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯅ ꯃꯤꯊꯨꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯐꯨꯕꯤꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯤꯊꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯃꯥꯁꯤꯗꯤ ꯌꯥꯝꯅ ꯐꯩ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯀꯦꯛꯀ ꯍꯧꯔꯗꯨꯅ ꯄꯤꯖꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠꯁꯨ ꯀꯌꯥꯃꯔꯨꯝ ꯄꯤꯖꯔꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯍꯥꯛꯕꯨ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯍꯣꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯃꯤꯊꯨꯟ ꯑꯗꯨꯅ ꯁ꯭ꯇꯦꯐꯦꯟꯗ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥꯗꯨꯅ ꯁ꯭ꯇꯦꯐꯦꯟꯗ ꯅꯪꯒꯤ ꯕꯕꯥꯗ ꯀꯣꯐꯤ ꯄꯤꯊꯛꯂꯕ꯭ꯔꯥ ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯌꯥꯟꯁꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯅꯗꯤ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥꯗꯨꯗꯤ ꯁꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯊꯨꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤ ꯍꯌꯦꯡ ꯁꯥꯟꯅꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯥꯗꯣꯛꯈꯤ ꯃꯤꯊꯨꯟꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥꯗꯨꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯇꯞ ꯇꯞꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤ
ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯊꯨꯟ ꯃꯤꯊꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯔꯝꯕꯒꯤ ꯀꯦꯁꯦꯠ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯃꯤꯊꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥꯗꯨꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯖꯦꯟꯗ ꯃꯤꯊꯨꯟꯅ ꯃꯥꯏꯀꯦꯜꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥ ꯃꯄꯥꯁꯤ ꯁꯣꯅꯣ ꯆꯨꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯁ꯭ꯇꯦꯐꯦꯟ ꯑꯁꯤꯅ ꯗꯁꯥ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯥꯏꯀꯦꯜꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯅ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯁ ꯑꯗꯨꯗ ꯆꯦꯟꯅꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯁꯦꯝꯂꯗꯨꯅ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯗꯁꯥ ꯇꯥꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯨꯔꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯃꯨꯔꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯨꯔꯇꯤꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯒꯤ ꯀꯦꯁ ꯑꯗꯨ ꯍꯦꯟꯗꯜ ꯇꯧꯈꯤꯕꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯂꯤꯛ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥ ꯁꯤꯕꯒꯤ ꯀꯦꯁ ꯑꯁꯤꯁꯨ ꯅꯪꯅ ꯄꯥꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀ꯭ꯂꯣꯖ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯈꯨꯁꯤ ꯑꯁꯤ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯇꯦꯐꯦꯟꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤꯕ ꯅꯠꯇꯦ ꯁ꯭ꯇꯦꯐꯦꯟ ꯃꯁꯥꯃꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ 31 ꯗꯤꯁꯦꯝꯕꯔꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯐꯣꯟ ꯑꯗꯨ ꯑꯩꯅ ꯄꯥꯏꯈꯠꯂꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯦ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯁꯤꯗꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯉꯝꯈꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯗꯨꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯅꯨꯄꯤꯗꯨ ꯍꯥꯠꯇꯣꯛꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯇꯦꯐꯦꯟꯗꯨꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯃꯍꯥꯛ ꯁꯤꯈꯤꯕꯅꯁꯨ ꯍꯦꯟꯅ ꯐꯩꯗ ꯃꯍꯥꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕꯅꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯍꯥꯛꯇꯛꯇꯒꯤ ꯐꯤꯕꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯔꯤꯄꯣꯔꯠ ꯁꯦꯝꯕ ꯃꯇꯝꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯍꯥꯠꯂꯦ ꯑꯗꯨꯒ ꯃꯄꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯁꯥꯏꯗ ꯇꯧꯖꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯔꯤꯄꯣꯔꯠ ꯁꯦꯝꯈꯤꯕꯅꯤ ꯃꯗꯨ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯅꯨꯄꯤ 9 ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏꯗꯨ ꯀꯟꯕ ꯉꯝꯃꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯨꯔꯇꯤꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯇꯣꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯄꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯁꯤꯃꯥ ꯊꯦꯡꯅꯔꯦ ꯍꯥꯏꯕꯗꯤ ꯁꯥꯏꯀ꯭ꯔꯤꯇꯤꯛꯁ ꯑꯗꯨꯒ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯥꯏꯀꯦꯜꯅ ꯁꯤꯃꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯣ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯄꯥꯁꯤ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯅꯍꯥꯟꯗꯒꯤ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯗ ꯂꯧꯅꯝ ꯇꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯤꯃꯥꯁꯨ ꯖꯦꯜ ꯑꯗꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯖꯦꯜ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯃꯗꯨꯒꯤꯗꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯂꯦ ꯃꯃꯥꯡꯊꯛꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯨꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥ ꯑꯁꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯕꯅꯤꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯃꯥꯒꯤ ꯁꯥꯔꯤꯗꯨ ꯑꯝꯇ ꯏꯁꯇꯤ ꯇꯛꯊꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯏꯁꯇꯤ ꯇꯛꯇꯅ ꯊꯦꯡꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅ ꯍꯥꯏꯖꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯁꯥꯔꯤꯗꯨ ꯃꯍꯥꯛꯁꯨ ꯏꯁꯇꯤ ꯇꯛꯂꯝꯃꯤ ꯏꯁꯇꯤ ꯁꯨꯝ ꯇꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯤꯊꯤ ꯑꯃ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯏꯁꯇꯤꯗꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯃꯍꯥꯛ ꯆꯤꯊꯤꯗꯨꯕꯨ ꯂꯧꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯆꯤꯊꯤꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯆꯦꯟꯅꯥꯏꯗ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯑꯃ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯑꯦꯄꯣꯏꯟꯃꯦꯟꯒꯤ ꯂꯦꯇꯔ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯁꯥꯔꯤ ꯑꯗꯨ ꯏꯁꯇꯤ ꯇꯛꯑꯝꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯁꯥꯔꯤ ꯇꯛꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯤꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯡꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯄꯥꯈꯠꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯁꯥꯔꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯁꯥꯔꯤ ꯑꯃ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯁꯥꯔꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯣꯜ ꯑꯗꯨꯗꯒꯤ ꯁꯥꯔꯤꯗꯨ ꯂꯩꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯥꯔꯤꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯗꯤ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯖꯔꯝꯃꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯃꯉꯣꯟꯗ ꯆꯨꯔꯨꯞ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯆꯨꯔꯨꯞ ꯄꯤꯊꯛꯑꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯛ ꯀꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯃꯈꯣꯏ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯊꯧꯗꯨꯅ ꯃꯈꯣꯏ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯆꯨꯔꯨꯞꯁꯨ ꯑꯗꯨꯝ ꯊꯛꯑꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯏ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯁꯨ ꯌꯨꯝꯗ ꯂꯩꯔꯝꯂꯤ ꯌꯨꯝ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯒꯤ ꯂꯥꯛꯂꯤꯕ ꯃꯑꯣꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯃꯁꯨꯡ ꯃꯆꯤꯟꯗ ꯆꯨꯔꯨꯞ ꯃꯅꯝ ꯅꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯃꯥꯗꯨꯅ ꯐꯥꯔꯝꯃꯤ ꯑꯃꯁꯨꯡ
Mahana Markin Pado put up a horoki. Ayaw than a koi Bagan, Haraga Mahana put up a horokani. Stephen Sumamaduna Mahaki Mapado put up a moment than white Raduna. Mapabu can never changay. Tobuto Mamaduna Mahapo Mapama Tanturaki. Madudigi. Stephen Mamaduna, Stephenki appointment letter to Tenderami. Stephena Masiki appointment letter say I don't want to get our money. Adubu. Nang Hana Pankre Hadun Haraki. Mother Mamadun Chatpay Hadun Hari. Stephena considered Vasina Karigumba Mahana Masiki Tabagasi of Japataragadi. Maki Mamatakta Mama Pasana Otun Hinkiba Pusima Hingasi. Hing the very Yamanoa Papa Pusima Hingama Jagani Hadun Kalubani. Adubu Stephena Panayam Habitaragaso Maki Mamadura Yabukabolekide. Madrigi Masala Padna, Nang Aina, Janachala Tavako was in Nang Sugama Yara Drive Mamadrangi, Madra Mamadu Suyaro Hadun Haraki. Stephen Mamadra joining letter to Papa Sagarami. Wafamaru Tarbomatam the Somakanda Stephen Mayahoku Shautna, Mamadu Gima Holi to Medki. Stephen is Howard Hamalatuna Saxon the Gate, Town Putorna Maki Mamadu, Tangaduna Chak Hydro Telame. Madura Somakanda, Stephen Mapadu, Halopon Habitawaki. Masiki PCC Kifasi Yanafari. Aduga idea no wonder so folks have power in Haduna Masala Padu Remy. Masiki PC Yana Patavan Pini, Aduga, Masi, Nana Harpanati, Aina Hatpene Haduna, I police the Hage, Masiki the Mata, Nana 21 with the Haduna Mapadana Masala Padu Haremy. Martin Jawinum Saki, Madiki Stephen Mapana Police Fondawi, Aduga Police to Mahana Mahakin PC, Harley Hadra Pau Pyramid. Some like a Stephen Mapadu de Hara, one of the Amazon. Nati Putashadaba walk Amanum so mark in the Piti Matan Harami, Madudagi Mahan Harali Vesana. I want only. Ado I one room the Saladra Wata Watali. I am a former series of police, Kutakala, the Hadun Haraki, Nangana Masito and Hazan Haduna. Mahana Mama the young Hazaketa Makobatula, Stephen the Tang Padra, Markim Padugi, Makoli Dubu, Mulin and Halami. So like a Simam so Makeli, Pura confused by the way, Madam D. Mama took him with the Maquina Canary Vesana, Karigumba Stephen Sina Markim a possible Harpany Haduna. Mahana Hydropataragadi, Man and Galibo was as he achumbani Haduna Equin low to Riveni. Adu Stephen held with Siki Mataminadi, Mama Musuma Pasi, Mahana Puna Harpo in no lamle. Auxiliary condition as he, number 1 da. Mama took him Matamda, Mayana Canaribam Ongasina. Police reported to the Yauri Basina Asum Heidi, Madudi. Stephen gave a pasina, Stephen gave a massive hatole. Aduga Masamatan, the society of the Sijakre. Any super condition that Muhari Vesina. Stephen gave a pasina, Markim a massa hale. Aduga. Stephen Bohana Bohonra Pomatamada. Masana Paduna, Stephen gave a passi, a Muhakibani self defense oina. Masina Police Aduna, Stephen gave Punsi Sibokan Nabita Mahana, Lana reports his shame kibini. Aduga, a home Sobakesta, Hausina Amukari Hare. Stephena Mahaki Mama Sibu Hatole, Madu Matunda, Mahana Mo, Mapadu Somo, Hatpani Sini. Adun Hose, Stephena Galibu Wasibo, Jum Libra La Libra Havasi, Hose Michael Amusong Sima, Tranchet by the Wicre. Madi de Michaela Asomasom, Mahana investigation to Matamda. Stephena Mama Mapadu Hatola Bamatunda, Mahak Chennai, the Yuma Madarami. Aduga Chennai to the Mahana PM Sule Minarami Havasi, Makoi Leikhaibi to the Gi, Pause Pangi. Aduga Mahana Senator of the Madamada, Sarsta Hana Chalvi Havi Pause Pangi. Aduga Sarsa to the Mahana Chatpagi Maramasina, Nupiduga Unavachalivani. Mahana Unavachalivasi, Chennai, the Tenekiba Nupidura have the Mahaki, Yumadulim, the number Nupidura, Nupiduki Kalaga Mark Senator Toribra. Stephen gave him the Quena Tijan Homes and Torbo Madam the so Bestlet and Matenrami. Aduga Bestlet to the Sarsadugi Maminga to Iri. Masina Talivasi, Sarsaduga, Stephenga, Kariguma Marim disorder Lerangani. Madidi Risbena to Purtuna, Charsadu Laki, Amazon, Risbena to Putoladuna, Masiki, Risbena si Kamdo Risbeno Hadra Pamatamda, Makoyi, Charsasita, Toramama Pantoki, Madura, Risbena Nitonapi, Nupagi Ama, Nupigi Ama, Aduga Nakona Pololepa, Risbena City, Nupigi, Risbeni Hadun Haraki. Madigi, Michael Amazon, Simana of the Kandari Vasina, Stefana Tokiba, crime singer Sida, Dori Batabok Singasi, Mahamashamatan, the wedding of Masida, Nupi, Masoidana. Mark and Mating Pang were I'm going to have in Haraki. Masiki PC, Chennai del Remo Pidura, Natragana, Sarsasida, and over Tenerive and Pira Haduna Makoi Kandarami. Simana Somlakanda, Stefenda, Hulubo Matamda, Stefena team, Mahana Chennai del Remo Matamda, Mahamasam Matanda, Manom Dom Nigeria Hadun Haraki. Kalamta Galimina de Hadun Hari. Stephen Su Masiki Matan Harapamatanda Maha Karati Pakalami. Masina Tali vicinity, Stephen Su Karigumama, Loli Havasi, Simana Kamangamki. Michael Su Asamasum. Sarsatuda, Stephenga Unavalaki when the Peter Kanano Haduna Somasum Tirapa Matamda.
ꯆꯔꯆ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯆꯔꯆ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯦꯔꯤ ꯀꯧꯏ ꯃꯦꯔꯤꯒ ꯊꯦꯡꯅꯗꯨꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯦꯔꯤꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯑꯗꯨꯒ ꯃꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯤ ꯃꯍꯥꯛꯀꯤ 10ꯁꯨꯕ ꯚꯤꯛꯇꯤꯝ ꯑꯣꯏꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯊꯤꯖꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯇꯣꯡꯍꯜꯂꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯣꯗꯤꯁꯟ ꯄꯤꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯇꯝꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯐꯦꯟꯅ ꯑꯣꯗꯤꯁꯟ ꯄꯤꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯇꯝꯊꯣꯛꯂꯣꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯍꯟꯕ ꯇꯥꯔꯒꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯁꯨ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯑꯩꯅ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ 9 ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯅꯪꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯅꯪꯕꯨꯗꯤ ꯍꯥꯠꯂꯔꯣꯏ ꯑꯩ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯊꯥꯡ ꯑꯁꯤ ꯂꯧꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯦꯔꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯈꯤ ꯃꯦꯔꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯃꯦꯔꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯁꯔꯦꯟꯗꯔ ꯇꯧꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯎꯖꯕ ꯄꯥꯝꯃꯤ ꯍꯌꯦꯡ ꯑꯝꯇ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯦꯔꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯃꯥꯁꯤ ꯍꯌꯦꯡꯗꯤ ꯆꯔꯆ ꯆꯠꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯆꯠꯄ ꯌꯥꯎꯒꯅꯤ ꯆꯔꯆꯇ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯁ꯭ꯇꯦꯐꯦꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁ꯭ꯇꯦꯐꯦꯟꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯄꯨꯂꯤꯁꯇꯗꯤ ꯍꯥꯏꯔꯨꯅꯨ ꯑꯗꯣ ꯑꯩ ꯅꯪꯒ ꯀꯔꯤꯝꯇ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯁꯨꯝꯅꯇꯒꯤ ꯌꯦꯡꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤꯁꯤꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯄꯗ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯔꯤꯁꯨ ꯆꯔꯆꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯁꯨ ꯆꯔꯆꯇ ꯂꯥꯛꯈꯤ ꯆꯔꯆꯇ ꯃꯍꯥꯛꯅ ꯃꯦꯔꯤꯕꯨ ꯌꯦꯡꯖꯔꯝꯃꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯗꯦ ꯁꯨꯝꯅꯇꯒꯤ ꯃꯈꯣꯏꯅꯤ ꯌꯦꯡꯅꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯗꯨꯗꯒꯤ ꯁꯤꯃꯥꯅ ꯃꯦꯔꯤꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯦꯔꯤꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯟ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯤꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯛꯂꯦ ꯁ꯭ꯇꯦꯐꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯊꯥꯛ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯊꯃꯣꯏ ꯀꯥꯏꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯁꯥꯏꯀꯣꯄꯥꯠꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯆꯦꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯀ꯭ꯔꯤꯇꯤꯀꯥ ꯀꯧꯋꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯃꯥꯁꯨ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯀꯥꯒꯤ ꯃꯔꯝꯗ ꯁ꯭ꯇꯦꯐꯦꯟꯗ ꯍꯪꯉꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯀ꯭ꯔꯤꯇꯤꯀꯥꯒꯤ ꯃꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯣ ꯈꯣꯡꯒꯩ ꯀꯞꯄ ꯍꯧꯔꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀ꯭ꯔꯤꯇꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯦꯟꯅꯥꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯁꯨꯃꯛ ꯂꯣꯏꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯨꯚꯤꯒꯤ ꯑꯍꯧꯕꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯨꯏꯒ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯅꯨꯄꯤꯗꯨꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯣꯏꯅꯤꯁꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯛꯄ ꯍꯦꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯦ ꯃꯈꯣꯏ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯅꯧꯕ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯦꯠꯂꯝꯃꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯦꯠꯄ ꯃꯇꯝꯗ ꯐꯣꯇꯣ ꯑꯗꯨꯗꯒꯤ ꯃꯄꯥꯗꯨꯅ ꯑꯩꯁꯤ ꯅꯪꯒꯤ ꯅꯃꯥꯗꯒꯤ ꯏꯟꯆꯤ ꯑꯃꯅꯤ ꯀꯨꯝꯊꯗꯨꯅ ꯂꯩꯔꯦ ꯁꯦꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯄꯥꯁꯦ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯃꯔꯩ ꯌꯦꯠꯅꯔꯛꯈꯤ ꯃꯔꯩ ꯌꯦꯠꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯗꯤ ꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤꯅ ꯃꯍꯥꯛꯇꯤ ꯄꯨꯔꯥ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀ꯭ꯔꯤꯇꯤꯀꯥꯒꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃꯗꯤ ꯉꯥꯡꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯀꯥꯅ ꯍꯪꯉꯤ ꯃꯗꯨꯗ ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯀꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯀꯥꯅ ꯃꯍꯥꯛꯄꯨ ꯊꯦꯝꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯁꯨ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟꯅ ꯑꯃꯨꯛ ꯀ꯭ꯔꯤꯇꯤꯀꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯀꯥꯁꯨ ꯋꯥꯈꯜ ꯈꯔ ꯅꯦ ꯇꯥꯖꯔꯝꯃꯤ ꯃꯍꯥꯛꯀꯤꯁꯦ ꯐꯥꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯅ ꯃꯈꯨꯠ ꯑꯗꯨ ꯊꯣꯡꯂꯣꯝꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯀꯥꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯖꯒꯥꯗꯨꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯀ꯭ꯔꯤꯇꯤꯀꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯃꯥ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯀꯥꯁꯨ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯀꯣꯛꯇ ꯈꯣꯟꯖꯦꯜ ꯀꯌꯥꯃꯔꯨꯝ ꯇꯥꯏ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯑꯣꯏꯗꯕꯅꯤ ꯃꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯇꯣꯔꯤꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯖꯦꯜꯗ ꯂꯣꯏꯅ ꯃꯥꯡꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯇꯥꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯐꯦꯟꯁꯨ ꯀ꯭ꯔꯤꯇꯤꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪ ꯑꯣꯐꯤꯁꯇꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯁꯨꯇꯤ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀ꯭ꯔꯤꯇꯤꯀꯥꯁꯨ ꯌꯥꯔꯗꯨꯅ ꯍꯣꯏ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯞꯇꯥ ꯑꯃꯒꯤ ꯁꯨꯇꯤ ꯂꯧꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯧꯖꯤꯛ
Stephen asi angawang chat manari mahana kritika gi pek check toromi ma ki phone check toromi mahana chat ba ma ki khudimakta adumak yendur leramli hafta ma phare ba matungda hause kritika so office gi suti law badul oirabani na maha so office na pai tamata sem sa adun tholaki tobuta bu somna kana Stephen na kritika na chale ba ma ki khudimakta ma question chenarami numichupa ma kritika gi office ki mamang da leramli mahana pakhali vasana karigumba kritika se police station na chaladuna ma ki manamda loina hadolamgadra haiba wafam asini office halapatu so tumina dumak ma inaradu laki aduga ahing da so kritika se kadawri haduna ma adumak chenadura remni kritika na Stephen tawriba ma tawdo mangwanda karigumbam de chingnabadi phawrami ma ka gi mapana leduna ngak chenadura remni habdi kritika se numidang na tumina thokidra haiba gi wakhalona sina ma tum phawba yakide ma sumtum da haiba do ikre kritika su Stephen tawriba mong singado samasam gyan tare aduga nongmadi Stephen mahakpo question chenare habisi mahana ubu fangki aduga mahana samasam yeluba matamda miku khudingi somlakani Stephen mahakpo chenare habisi ma khangba ngamki numidangi matamadura ma office dagi tholakpa matamadura ma kef tongladuna mayum chatpagi mahuta ma sasa changduna Stephen gi mamma lefki kritika de hoji fawa Stephen da thajaduna thamli madure Stephen mo da kanita tawro haduna khanjarami numidangduna Stephen so kanamta leitaba mafam amada mahana imagine tawdana kanaguma misak amaga wari sanaduna adumak lerami aduga somlakanda kritika so Stephen choro lundu leibagi mawng adu adumak tarami mahana harifsina kritika kanba tawre ma police station chaloi nana fataba thabak tawraga dasana aina tawi fibam asiri tawholakano haiduna ma ngangnaduna leramli aduga ngangnaribasi kanamta leramdi kritika so ahin chupama Stephen choro lundu leibadu adumak tadru leiba tajarami nongalpa matamda kritika so Stephen gi manakta lai aduga mahana haraglibasi ayo nangu matau karam thajalo haribano aisu khangdre aisu khama ngamdre haidun hari pare khoi doctor chalu se haiduna Stephen da kritika na harke tobuda bu somla kada Stephen gi magokta tari ba konjela duna harali basina mahana khoi bo angaw bani haiduna haribani aduga mahasi khoi kritika duna te ngaw udi mahani ngaw basi haiduna harke madigi makhosu secretary samagi manakta laklami secretary se dugi manakta lakpam matanda Stephen su doctor adu le yeng wa yaramde khoi toglasi Imda sarsi haidun haraki masi yanu lurugo wasunati haidun harpa matamda kritika na harali vasna nana nangi namana pahale habi wasibo arubana tabrane adugo nangna ibo gyanta na bidamta hari tasena haba taragari nangna sani gyanta trivasi mama thakta nangi thokwa thodosing adagi nang thorakpa phawba ngamjadri madu somna kande Stephen kritika da harali vasna nang aigale minabasi kiravanatra phare adu taragade sarendra taw habi taragasu tawroge haidun hari madur kritika na muharak livasna karigumba nangna sarenda tawke bataragadi aidi kanaga lehogani aidi matokram lehogani hadna masu somna kanda Stephen hajadun leramli Stephen mafam aduragi chalaga hadna tholai aduga karigumba nangso aibu lusi bataragadi aigi tungilo hadun harake Stephen mafam adudagi doctor yengda bichakki kritika di Stephen bu yanu nusibana maram waridna ma amuhana Stephen gi manak lakhi Stephen gi phibam asi asam phibam taragda ba habda wari aduga ma hoji makhota thang paduna adumak leiri nobody kritika so ai haksang yamna nongaitre ai iboki memda matam khar leruge haidun harake numikyani no hadun ha pamatamda numini ni khatani hadun hare mafam madura chalaga kadawga hari bana hadun Stephen ha pamatamda ai mafam madura chaladuna potharo ga hadun harake ai mafam madura ibokale minani baini hadun harake wafam madura tarba matamda Stephen kritika da harale vasna karigumba nang mafam sire sakke pataraka di aseng madu haraga chalu nang mafam sidagi aibu police ta tasona pedang da chali banatra aduga aibuna jail thamna ba honari banatra fasida yalan gi hari banatra hadun harake aseng madu hayo taraka di chalangani hadun harake hayo IC mihar pani aduga mihar pagale minani di haiba wafam madu hayo somla da kritika so Stephen khoram jaraduna ai chasarage hadun harake maduda somla kanda Stephen so muktuna leri basina karigumba nangna aseng madu haiba taragadi nangbu chalangani hadun harake kritika so mafam maduragi janingba kawbani na maso Stephen da fare nangna adumna hayo haiba taragadi ai harage hadun harake aina haiba taragadi nang chalandri banatra hadun hare madura somla kanda Stephen so hoi hadun harake madura kritika so Stephen tanangni ba wafam singadu hare ikhang khawdra mafam da police ki siren kho pai khonjala matarame madura Stephen khanjare basna kritika na mahapo police ta tasoladuna police singadu mafam sida kawdra mafam sida ki chela ba khonari bani haduna khanjarame maramadu somla kana Stephen ni kritika bo sawba heman khebdagi mahana pari bathang sijuna duna kritika bathana thenda tuna hatki aina di mabu thajaba thamlori aduga mahana aibo minam ba haduna ma kritika bo thang thenda tuna ma ki phali nusijabi ne bidibo hadokhi madudagi mahana kritika bo hadolaba matangda police ki siren adudi
ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯁꯨꯝ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯧꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯣꯔꯃꯦꯜ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥꯃꯔꯨꯝ ꯈꯜꯂꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯆꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯦꯖꯦꯟꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯀ꯭ꯔꯤꯇꯤꯀꯥ ꯑꯗꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯅꯨꯄꯤ ꯃꯥꯄꯟ ꯑꯗꯨꯗ ꯇꯧꯍꯜꯂꯗꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯐꯦꯟ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯦꯔꯤꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯁꯤꯒꯤ ꯑꯥꯔꯊ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯝꯕꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯔꯤꯕꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯗꯨꯅ ꯑꯩ ꯏꯁꯥꯃꯛꯅ ꯁꯔꯦꯟꯗꯔ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯐꯦꯃꯤꯂꯤ ꯀꯌꯥꯃꯔꯨꯝꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯔꯝꯕꯁꯤ ꯊꯨꯒꯥꯏꯔꯝꯗꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯊꯨꯒꯥꯏꯔꯝꯗ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯐꯒꯅꯤ ꯑꯩꯅ ꯀ꯭ꯔꯤꯇꯤꯀꯥ ꯅꯨꯄꯤ ꯃꯥꯄꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯍꯥꯠꯂꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯃꯤ ꯑꯇꯣꯞꯄꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯍꯤꯡꯉꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯧꯖꯤꯛ ꯁꯤꯃꯥꯁꯨ ꯀꯣꯔꯠꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯣꯔꯠꯇ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁ꯭ꯇꯦꯐꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯣꯔꯃꯦꯜ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯣꯔꯃꯦꯜ ꯇꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯅꯤꯡꯉꯝꯃꯛꯇꯕꯁꯨ ꯐꯥꯎꯔꯤ ꯃꯗꯨꯒꯤꯗꯤ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯗꯕꯜ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟꯒꯤ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛꯇꯕꯒꯤ ꯗꯟꯗꯤꯁꯤ ꯄꯤꯔꯝꯃꯤ ꯅꯨꯄꯤ ꯃꯥꯄꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯁꯃꯥꯖꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯀꯣꯔꯠꯅ ꯇꯥꯔꯛꯂꯤꯕ ꯔꯥꯏ ꯑꯗꯨꯗ ꯄꯦꯟꯖꯗꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯠꯇꯒꯤ ꯁ꯭ꯇꯦꯐꯦꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁ꯭ꯇꯦꯐꯦꯟꯅ ꯅꯨꯡꯅ ꯊꯣꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟꯁꯨ ꯄꯨꯂꯤꯁꯀꯤ ꯕꯁ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀ꯭ꯔꯤꯇꯤꯀꯥ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯥꯄꯟ ꯑꯗꯨꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯨꯏꯅꯥꯎꯆꯥ ꯑꯗꯨ ꯅꯪꯅ ꯍꯥꯠꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁ꯭ꯇꯦꯐꯦꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯨꯏꯅꯥꯎꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯔꯤꯚꯤꯜ ꯇꯧꯔꯛꯂꯦ ꯍꯨꯏ ꯑꯗꯨ ꯃꯄꯥꯗꯨꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯠꯈꯤꯕꯅꯤ ꯃꯍꯥꯛꯇꯤ ꯍꯥꯠꯄꯒꯤ ꯑꯄꯥꯝꯕꯁꯤ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯔꯥꯟꯕ ꯊꯕꯛ ꯑꯅꯤꯈꯛꯇꯪ ꯇꯧꯏ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯕ ꯑꯃꯁꯨꯡ ꯑꯩꯅ ꯌꯨ ꯊꯛꯎꯕ ꯑꯁꯤꯅꯤ ꯃꯗꯨꯒꯤ ꯃꯄꯥꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁ꯭ꯇꯦꯐꯦꯟꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯃꯍꯥꯛꯅ ꯄꯥꯝꯃꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯒꯤ ꯆꯦꯟꯖꯤꯡ ꯔꯨꯝꯗ ꯀꯦꯃꯦꯔꯥ ꯊꯝꯃꯝꯕ ꯑꯗꯨꯁꯨ ꯁ꯭ꯇꯦꯐꯦꯟꯅ ꯊꯝꯃꯝꯕꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯕꯗꯅꯥꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯔꯗꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯈꯤꯕꯅꯤ ꯁ꯭ꯇꯦꯐꯦꯟꯅ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯄꯁꯤꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯝꯂꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯥ ꯉꯥ ꯁꯨꯝ ꯍꯥꯠꯂꯝꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯤꯕꯨ ꯐꯥꯔꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯕꯨ ꯐꯥꯔꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯑꯊꯤꯡꯕ ꯄꯤꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯥ ꯑꯗꯨꯕꯨ ꯁꯥꯎꯔꯛꯄꯗꯒꯤ ꯃꯃꯥꯗꯨꯕꯨ ꯑꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯄꯥꯗꯨꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯗꯨꯅ ꯍꯥꯏꯕꯗꯤ ꯃꯃꯥ ꯍꯥꯠꯄꯒꯤ ꯕꯗꯅꯥꯝ ꯑꯁꯤ ꯃꯄꯥꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯇꯧꯍꯟꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯥꯄꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯍꯥꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅ ꯀꯔꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯀ꯭ꯔꯤꯇꯤꯀꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯣꯗꯤꯁꯟ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯀꯧꯈꯤꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯀꯥꯅ ꯇꯧꯔꯝꯕ ꯑꯦꯛꯇꯤꯡꯁꯤꯡ ꯑꯗꯨ ꯇꯧꯍꯜꯂꯗꯨꯅ ꯅꯈꯣꯏꯕꯨ ꯀ꯭ꯔꯤꯇꯤꯀꯥ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯁꯨꯝ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯍꯥꯠꯈꯤꯕꯅꯤꯗ ꯅꯈꯣꯏꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯃꯗꯨꯒꯤꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯀ꯭ꯔꯤꯇꯤꯀꯥꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯦ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯀꯔꯤꯕ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯣ ꯀꯥꯏꯅ ꯅꯪꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯁꯨ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯅꯤ ꯀꯥꯏꯅ ꯀꯗꯥꯏꯗꯒꯤ ꯉꯥꯏꯗꯣꯔꯤꯕ ꯁꯨꯡꯉꯥꯏꯁꯨ ꯉꯥꯏꯔꯣꯏꯗꯕꯗ ꯑꯩꯅ ꯑꯗꯨꯒꯨꯝꯅ ꯃꯤꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥꯃꯔꯨꯝ ꯉꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤꯗꯅ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯌꯣꯛꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕ ꯑꯣꯏꯔꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯗꯥꯏꯗꯒꯤ ꯐꯖꯅ ꯇꯝꯕꯤ ꯇꯥꯛꯄꯤꯔꯛꯄꯅꯣ ꯅꯪꯅ ꯑꯩꯕꯨ ꯐꯨꯗꯨꯅ ꯑꯣꯠꯇꯨꯅ ꯌꯣꯛꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯐꯨꯈꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯪꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅꯤ ꯐꯥꯗꯨꯅ ꯑꯩꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈꯤꯕꯅꯤ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯀꯣꯛꯀ ꯂꯣꯏ ꯂꯩꯈꯥꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯅ ꯍꯦꯟꯅ ꯐꯔꯦꯅ ꯍꯥꯠꯇꯣꯛꯄꯒꯤ ꯋꯥꯅꯤ ꯕꯕꯥꯁꯤꯕꯨꯗꯤ ꯑꯩꯅ ꯍꯥꯠꯅꯤꯡꯗꯕꯅꯤ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯋꯥ ꯆꯕꯦꯡ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ
ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯨꯔꯇꯤꯗꯨ ꯂꯥꯛꯑꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩ ꯕꯕꯥꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯔꯝꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯗ ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯔꯐꯦꯛ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯦꯔꯤꯕꯨ ꯍꯥꯠꯇꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯑꯩꯅ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯁ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯑꯗꯨꯒ ꯇꯦꯁꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯄꯥꯁ ꯇꯧꯈꯤ ꯀ꯭ꯔꯤꯇꯤꯀꯥꯒꯤ ꯋꯥꯔꯤꯗꯨ ꯂꯤꯁꯤꯜꯂꯗꯨꯅ ꯑꯩꯅ ꯁꯤꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯁꯥꯏꯍꯟꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯥꯏꯀꯦꯜ ꯑꯗꯨꯁꯨ ꯑꯩꯅ ꯍꯨꯏꯗꯧꯅ ꯀꯣꯏꯆꯦꯟ ꯆꯦꯜꯍꯟꯈꯤꯕꯅꯤ ꯃꯦꯔꯤꯕꯨꯁꯨ ꯑꯩꯅ ꯂꯤꯂꯥ ꯁꯥꯟꯅꯕꯗꯨꯗ ꯌꯥꯎꯍꯟꯈꯤꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯂꯣꯏꯅ ꯀꯟꯐ꯭ꯌꯨꯁ ꯇꯧꯍꯜꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯝꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀ꯭ꯂꯤꯌꯔ ꯇꯧꯍꯜꯂꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯁꯤ ꯅꯈꯣꯏꯁꯨ ꯈꯔ ꯈꯪꯕ ꯌꯥꯏꯗꯅ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯃꯤꯕꯨ ꯂꯧꯅꯝ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯀꯅꯥꯕꯨꯅ ꯑꯄꯪꯕ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯏꯃꯣꯁꯟ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯤꯡꯕ ꯉꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯖꯁꯅ ꯑꯩꯉꯣꯟꯗ ꯐꯥꯁꯤꯒꯤ ꯗꯟꯗꯤꯁꯤ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯊꯧꯔꯤ ꯌꯥꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯨꯗ ꯖꯦꯜꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯝꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯅꯤꯅ ꯍꯧꯖꯤꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯐꯥꯗꯣꯛ ꯐꯪꯂꯤꯕꯅꯤ ꯌꯥꯝꯅ ꯑꯐꯕ ꯕꯤꯍꯦꯕꯤꯌꯔ ꯆꯦꯟꯁꯤꯟꯅꯔꯗꯨꯅ ꯑꯩ ꯖꯦꯜ ꯑꯗꯨꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯇꯣꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯌꯦꯡꯉꯨ ꯖꯦꯜꯗ ꯑꯩ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯖꯦꯜꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯆꯥꯍꯜꯂꯛꯀꯅꯨ ꯆꯠꯂꯣ ꯌꯥꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯁ꯭ꯇꯦꯐꯦꯟꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯅꯨꯡꯗ ꯂꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯖꯦꯜ ꯂꯣꯝꯗ ꯄꯨꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯒꯤ ꯁꯤꯟꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯅ ꯑꯩ ꯑꯁꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯑꯉꯥꯎꯕ ꯅꯠꯇꯦ ꯑꯩ ꯃꯍꯥ ꯑꯉꯥꯎꯕꯅꯤ ꯁꯦꯇꯥꯟ ꯅꯠꯇꯦ ꯃꯍꯥ ꯁꯦꯇꯥꯟꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯁ꯭ꯇꯦꯐꯦꯟꯅꯤ ꯑꯩꯅ ꯑꯣꯏꯔꯤꯕꯁꯦ ꯑꯗꯨꯝ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯨꯝꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯀꯅꯨ ꯈꯟꯒꯅꯨ ꯃꯔꯝꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯃꯥꯏꯀꯦꯜꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯀꯟꯐ꯭ꯌꯨꯁ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯁ꯭ꯇꯦꯐꯦꯟꯅ ꯑꯁꯤꯕ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯍꯞꯇꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯗ ꯎꯕ ꯐꯪꯂꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯐꯦꯟꯅ ꯖꯪꯒꯜꯗ ꯍꯨꯟꯗꯣꯛꯑꯝꯕ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯗꯨ ꯌꯦꯟ ꯑꯃꯁꯨꯡ ꯑꯣꯛꯀꯤ ꯐꯥꯔꯝ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯎꯊꯣꯛꯇꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯁꯨ ꯁ꯭ꯇꯦꯐꯦꯟꯗꯧꯅ ꯀꯣꯛ ꯆꯥꯛꯄ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯥꯏꯗꯣꯜ ꯑꯣꯏꯖꯩ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯆꯕ ꯃꯤꯁꯛ ꯑꯃꯅ ꯃꯨꯚꯤꯁꯤꯒꯤ ꯄꯥꯔꯠ 2 ꯂꯥꯛꯈꯤꯗꯣꯔꯤ ꯂꯨꯅꯥ ꯗ ꯅꯥꯏꯠ ꯑꯦꯋꯦꯛꯁ ꯍꯥꯏꯗꯨꯅ ꯃꯨꯚꯤꯁꯤꯒꯤ ꯑꯔꯣꯏꯕꯗ ꯐꯤꯂꯝ ꯑꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯍꯪꯂꯝꯗꯣꯔꯤꯕꯁꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥ ꯃꯄꯥꯅ ꯁꯣꯅꯣ ꯆꯨꯕ ꯇꯥꯔꯒꯗꯤ ꯃꯆꯥꯁꯨ ꯁꯣꯅꯣ ꯆꯨꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯤꯂꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯁꯥꯟꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯁꯤ ꯃꯀꯣꯛꯇꯤ ꯐꯖꯅ ꯂꯩꯕꯖꯥꯠꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯖꯈꯤ ꯑꯃꯁꯨꯡ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ